Dada, ngasidi ay wamta haigina. Hayo, kay wano? Ikay ni sumaina unaba wari sabasa. Ngasina roibo oirase. Kay daw yawraga? Kaysu tawdeda. Aduga kaygi sumay haiba? Aysu khangde. Khangdana kaygi hairino? Dada. Karigumba kharidi losalakani. Dada da aina kay lolage. Aduga sumayna hairi kariga? Aina haigadoriba wasa. Dada nang saugatra. Nangna haide haidana hairose. Adu bro. Aiga hana khangnarambaduna ibani amu hanjanarase haire. Nangdi kay khaliba? Aigi ahanba nushibani. Aduna ai mabu nushi. Ngasisu aina mabu kauba leitri. Aina sagatcharuba pumba arembu wareko. Kaisu kaide. Aishu nangmudi thamoi sengna nushikibani ko. Mabung amana machan nushidradi kanhana nushibidoino. Nangi nafamdagi aigi nushibu amta leitrabo. Ibungi nushibadi lengdana leiri ngasisu. Nachanegi ifamda. Fare. Ngasidagi aibu kaubu ngamzaro. Kaigumba aibu ningshiba thoklabasu olang thagi ngobu malakni pomlakta yaurokpani haina khanbiuko. Nangbudi kaitokningda kaubu ngamlaro. Dada. Pare. Ay amuk chalugi. Nungaina layo ko.